Good morning news ngasi October tang manga ing kumja lising ani kungi meragi trampani panba ningthokaba numit ki khabar kagat singli yumpham oiba paw miyamda paudam jari Education ki mapangal kadkhat lahanbada lamdam asina afaba mahiroi kaya puthoktina mipan tang hinba ngamgani is Rajen COVID-19 की पॉजिटिव केस लिसिंग ट्रामाथोई के चनिपान यांखै मंगा सुरे असीबना हुमद्रागा मरी सुख्रे पुलिस आउटपोस्ट सानबा इनविट तौनबा होनबदा यानिंदबा फोंदोरगली मणिपुर हवरलिबा मखल कयागी पांबिसिंग असि निंथिने योखतो थमलबदि कानर बिदा कया पुथोकपा यागनी डॉक्टर आर.के. रंजन सेकोंदगी सगुल तौरगा सेल हुरान किबा मियो मफारे एसपी विक्टोरिया ना मना पीदनो पुनिंग थौगत्रे एग्रीकल्चर मिनिस्टर ओइनाम लुखोय इरोम मैजाव दो ओखरे मिनिस्टर लुखोय बु बाय इलेक्शन दा माय पाकन नब सेम सारे सगोल सेम अचौबा एग्जाम सेंटर तरा मरी दा सिविल सर्विस प्रिलिमिनरी एग्जाम पांगथोखरे Humanitarian Excellence Award 2020 da Rakesh Naurem amadi Ningomam Ongbi Ranibala yaurakley Langol Kendra amasung Manipur miyam gi seba ningthina tawnabgidamakta MLA from resign tawkhibani isagi lantan sinabanate Minister Lukhoi UCM gi Maitai Langol unit hangdokre Laiba asida COVID-19 na misi mina hengalagliba asina taglibadi COVID-19 thengnabagi thabak hel oire haibani Gopen Luang Desam headquarter ki serol amana oja singi numit October mangana lakpada oja singi mafamda ikai khumnabag loinana yaifa paurjel pirakli Thongju Kendra ki mafam kharada miyoi kharana napsa amasung PMGKY ki seng hawai ki sakthung matpire Hitowo amasung driver welfare na truck driver singda chana thangnaba yenthokre Minister Saitabarto okpagi thauram pangthokre Konung mamangda leiba Sumang Lila Sanglenda Khongjom Barber Festival pangthokre Jiribam da ahanba oina AC bus thaba hauragani Job card ki holder singi khusuman pithoklagani Arunachal Pradesh ki Myanmar border da lalhobu singna ambush torokpadagi Assam Rifle ki jawan ama sire ama sokle Nupi angang singda chattaba crime ki chenaba miyoi sing conviction pi bi chang asi Uttar Pradesh ta na khwaidagi wangle police Odisha COVID-19 की लॉकडाउन तौखिदुना लोन सिंगटपा ngamdabri matai manau ani mak tilha khidak thakuna sijakre North Kashmir da LOC tamna bomb top kapsilakpadagi Indian Army ani sikhre Babri Masjid Thugaiba Haking and Senakiba Adbani Amadi Manohar Joshi Yauna accused Kuntragani Toy Tado Kibagi Pakistan Akanba react Taurakre Indo-China border Eastern Ladakh na Nangnaba Pangong Tisoda October Train Toyda Corpus Commander Githaka Anova Wari Sanagadauri COVID-19 Chandropu Chang Hengalakpadagi Delhi School Punamakta October 13 fawa makhatana suti thado